ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯆꯞ ꯆꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ MP ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯅꯥꯝ ꯂꯩꯀꯥꯏꯒꯤ ꯍꯤꯜꯁꯥꯏꯗ ꯍꯣꯁꯄꯤꯇꯥꯜ ꯊꯤꯡꯖꯤꯜꯂꯨ ꯆꯦꯛꯁꯤꯟꯗꯕ ꯗꯣꯛꯇꯔ ꯅꯔꯁ ꯂꯥꯏꯁꯦꯟꯁ ꯀꯛꯎ ꯃꯩꯔꯥ ꯄꯥꯏꯕꯤ꯫ ꯃꯥꯂꯦꯝꯉꯥꯟꯕ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ JSC꯫ ꯁꯦꯟꯇ꯭ꯔꯦꯜꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯒꯤ ꯊꯧꯑꯣꯡꯅꯤ ꯏꯕꯣꯕꯤ꯫ ꯁ꯭ꯄꯤꯀꯔ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯍꯣꯡꯕ ꯈꯛ ꯂꯩꯔꯣꯏ ꯄꯥꯎꯂꯤꯌꯥꯟꯂꯥꯜ ꯍꯧꯀꯤꯞ꯫ KCP PWGꯒꯤ ꯂꯥꯟꯃꯤ 9 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯤꯑꯣꯏ ꯑꯃ ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯆꯞ ꯆꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ MP ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯆꯞ ꯆꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯐꯝꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯒꯤ 0 ꯑꯋꯥꯔꯒꯤ ꯃꯇꯝꯗ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯈꯠꯂꯗꯨꯅ MP ꯁꯅꯥꯖꯥꯎꯕꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯆꯍꯤ 5,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯂꯩꯖꯔꯛꯄ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯜꯂꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯗ ꯃꯅꯤꯄꯨꯔ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯏꯪ 1998 ꯍꯥꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃꯒꯤ ꯃꯈꯥꯗ ꯀꯨꯝꯖꯥ ꯏꯪ 1998ꯗꯒꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯅꯠꯇ꯭ꯔꯒ ꯈꯪꯕꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯅ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯒꯤ ꯑꯥꯔꯇꯤꯀꯜ 9 ꯁꯨꯕꯗ ꯌꯥꯎꯔꯤꯕ ꯑꯔꯣꯏꯕ ꯄꯦꯔꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯍꯦꯟꯅ ꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ꯫ MP ꯁꯅꯥꯖꯥꯎꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕ ꯑꯥꯔꯇꯤꯀꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯄꯦꯔꯥꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁꯁꯤꯡ, ꯊꯕꯛ ꯄꯤꯅꯕ ꯆꯥꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯀꯅꯤ ꯑꯃꯗꯤ ꯑꯇꯩ ꯂꯝ ꯀꯌꯥꯗꯁꯨ ꯌꯥꯎꯍꯟꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯅꯤ꯫ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯧꯁꯤꯡ, ꯀꯁꯇꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯣꯁꯤꯑꯦꯜ ꯏꯀꯣꯅꯣꯃꯤꯛ ꯑꯃꯗꯤ ꯔꯤꯂꯤꯖꯟꯁꯤꯡ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯦꯐꯒꯥꯔꯗꯁꯤꯡ ꯄꯤꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯐꯥꯎꯕ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ, ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡꯁꯤꯡ ꯑꯃꯗꯤ ꯃꯊꯧ ꯇꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄꯤꯅꯕ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯆꯞ ꯆꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅꯕ ꯍꯥꯎꯁꯀꯤ ꯈꯨꯠꯊꯥꯡꯗ ꯅꯤꯡꯊꯧ MP ꯁꯅꯥꯖꯥꯎꯕꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯁꯤꯅꯥꯝ ꯂꯩꯀꯥꯏꯒꯤ ꯍꯤꯜꯁꯥꯏꯗ ꯍꯣꯁꯄꯤꯇꯥꯜ ꯊꯤꯡꯖꯤꯜꯂꯨ ꯆꯦꯛꯁꯤꯟꯗꯕ ꯗꯣꯛꯇꯔ ꯅꯔꯁ ꯂꯥꯏꯁꯦꯟꯁ ꯀꯛꯎ ꯃꯩꯔꯥ ꯄꯥꯏꯕꯤ꯫ ꯗꯣꯛꯇꯔ ꯑꯃꯅ ꯌꯦꯡꯂꯒꯁꯨ ꯏꯃꯔꯖꯦꯟꯁꯤ ꯄꯦꯁꯦꯟꯠ ꯑꯃ ꯂꯥꯛꯂꯕꯗꯤ ꯀꯨꯞꯊꯅ ꯌꯦꯡꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯑꯣꯛꯁꯤꯖꯦꯟ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯤꯜꯁꯥꯏꯗ ꯍꯣꯁꯄꯤꯇꯥꯜ ꯊꯤꯡꯖꯤꯟꯒꯗꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯠ ꯄꯨꯔꯒ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯊꯧ ꯄꯨꯔꯤꯕ ꯗꯣꯛꯇꯔ ꯅꯦꯇꯥꯖꯤꯅꯤ꯫ ꯍꯤꯜꯁꯥꯏꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯖꯣꯏꯃꯇꯤ ꯆꯦꯛꯁꯤꯟꯗꯕ IMO ꯑꯃꯗꯤ ꯅꯔꯁꯁꯤꯡꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ ꯄꯣꯂꯦꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯦꯖꯨꯀꯦꯇꯤꯚ ꯃꯦꯝꯕꯔ ꯁꯨꯟꯗꯔꯤ ꯂꯣꯏꯇꯣꯡꯕꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯣꯌꯥꯊꯣꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯅꯥꯛꯇꯒꯤ ꯉꯥꯡꯕꯝ ꯚꯥꯔꯠꯀꯤ ꯂꯣꯏꯅꯕꯤ ꯉꯥꯡꯕꯝ ꯑꯣꯡꯕꯤ ꯗꯦꯕꯂꯥ ꯆꯍꯤ 38ꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯒꯗꯕ ꯊꯥ 9ꯒꯤ ꯃꯆꯥꯒ ꯍꯣꯁꯄꯤꯇꯥꯜꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯉꯔꯥꯡ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯡꯃꯩꯕꯟ ꯄꯣꯂꯦꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯔꯥꯏꯖꯤꯡ ꯅꯣꯂꯦꯖ ꯀ꯭ꯂꯕꯅ ꯁꯤꯟꯗꯨꯅ ꯈꯣꯌꯥꯊꯣꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯨꯟꯗꯔꯤ ꯂꯣꯏꯇꯣꯡꯕꯝꯅ ꯍꯥꯏ ꯍꯤꯗꯥꯛ ꯈꯔ ꯊꯥꯖꯤꯜꯂꯝꯂꯒ ꯃꯤꯒꯤ ꯃꯇꯝ ꯃꯥꯡꯍꯟꯈꯤꯕꯗꯨꯅ ꯃꯤꯑꯣꯏ 2ꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯍꯧꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯗꯦꯕꯂꯥ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔꯁꯤꯡ ꯂꯥꯏꯁꯦꯟꯁ ꯀꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯊꯤꯡꯖꯤꯟꯅꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯦꯜꯒꯤꯇꯥꯅ ꯍꯥꯏ ꯗꯦꯕꯂꯥ ꯃꯤꯔꯣꯜꯂꯛꯄꯗꯒꯤ ꯗꯣꯛꯇꯔ ꯊꯥꯡꯖꯝ ꯅꯦꯇꯥꯖꯤꯅꯤ ꯖꯦꯅꯤꯝꯁꯀꯤ ꯑꯣꯕꯁꯇ꯭ꯔꯦꯇꯤꯛꯁ ꯑꯦꯟꯗ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯒꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯧ ꯄꯨꯅ ꯍꯤꯜꯁꯥꯏꯗ ꯍꯣꯁꯄꯤꯇꯥꯜꯗ ꯊꯧ ꯄꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯗꯦꯕꯂꯥ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯑꯌꯨꯛꯇ ꯄꯨꯈꯠꯂꯨꯕ ꯃꯇꯝꯗ ꯗꯦꯕꯂꯥꯒꯤ ꯀꯟꯗꯤꯁꯟ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁꯠ ꯗꯣꯛꯇꯔ ꯅꯦꯇꯥꯖꯤꯅꯤ, OTꯗ ꯂꯩꯈꯤꯕꯅ ꯖꯦꯅꯔꯦꯜ ꯃꯦꯗꯤꯁꯤꯟꯒꯤ ꯗꯣꯛꯇꯔ RK ꯖꯣꯏꯃꯇꯤꯅ ꯍꯤꯗꯥꯛ ꯊꯥꯔꯒ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯌꯨꯝꯗ ꯄꯨꯊꯍꯜꯂꯕ ꯃꯇꯨꯡꯗ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯃꯇꯝꯗ ꯅꯔꯁꯁꯤꯡꯅ ꯑꯣꯛꯁꯤꯖꯦꯟ ꯃꯤꯇꯔ ꯌꯦꯡꯕꯗ 38-39 ꯂꯩꯔꯕ ꯐꯥꯎꯕ ꯅꯣꯔꯃꯦꯜꯅꯤ ꯍꯥꯏꯅ ꯊꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯐꯪꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯁꯤꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯀꯟꯐꯔꯝ ꯇꯧꯔꯛꯇꯨꯅ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯊꯝꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯊꯨ ꯑꯀꯥꯏ ꯁꯤꯖꯤꯟꯅꯅꯕ ꯑꯣꯛꯁꯤꯖꯦꯟ ꯂꯩꯇꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯦꯁꯦꯟꯠꯁꯤꯡꯕꯨ ꯃꯔꯥꯏꯕꯛ ꯊꯤꯍꯟꯕꯤꯒꯅꯨ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯧ ꯄꯨꯈꯤꯕ RMO, ꯅꯔꯁ ꯌꯥꯎꯅ ꯗꯣꯛꯇꯔ ꯅꯦꯇꯥꯖꯤꯅꯤ ꯑꯃꯗꯤ ꯗꯣꯛꯇꯔ ꯖꯣꯏꯃꯇꯤꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯄꯤꯌꯨ꯫ ꯗꯦꯕꯂꯥ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯦꯛꯠ ꯐꯥꯏꯟꯗꯤꯡ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯗ ꯑꯔꯥꯟꯕ ꯇꯧꯗꯅ ꯃꯦꯗꯤꯀꯦꯜ ꯗꯤꯔꯦꯛꯇꯣꯔꯦꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯃꯗꯤ ꯍꯤꯜꯁꯥꯏꯗ ꯍꯣꯁꯄꯤꯇꯥꯜ ꯊꯤꯡꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫
Kuki miyamna taliba demand ahongba khak leiroi paulianlal haukip. N. Birena Chief Minister famdagi resign taukhrabasu anauba Chief Minister ama seleklabasu Kuki jo miyamgi political aspiration amu oiriba separate administration natraga legislature yauba union territory ahongba leite haina Saikot Kendragi MLA Paulianlal haukipna haikre. Wafam asi MLA Paulianlal haukipki ex thagatpa post amada fongdorakpani post asina makhata na High Chief Minister N. Birena fam thadokiba asi nakal anigi marakta wari sanaba yabagi ahanba khongthang oigani adubu Kuki miyam taliba demandi ahongba khak leiroi haiki. Speaker su fam thadokadabani haiduna khongjeng changsinkhre. Leibaki asuk luru matam asida Chief Minister na resign tauba yaningde Manipur thugaina basiliba Kuki MLA taragi mathakta action laukhatpadi ngamdraga Manipur kanba pamba maitai MLA singda action lauriba Speaker su pham thadokadabani haina play card sizinaduna Imphal East manung channa leiba Naharu Pangong Makhong Women's Welfare Association, Naharu Huirem Lekai Women's Welfare Association amadi Bamon Kampugi Maira Paibi singna tongan-tongan mafam singda wakat mifam chathakre. Hairiba wakat mifam asida tongan-tongan mafam singdagi lakpa Maira Paibi singna thaumi singda fongdokkibada Manipur gi asuk lurba matam asida CM na fam thadokba haibasi matang chadaba amani haina lawi CM fam thadokpa tarabadi Kuki MLA taragi mathakta action laukhatpa ngamdaba Speaker su fam thadokadabani chahi ani helaba asi fawbo loisinba ngamdana lakliba lan asisu atopa CM ama sillabasu thokliba lan asidi loisinba ngamgani haiba thajaba ngamde thokliba lan asi CM sillaga loisinba ngamgani haiba leirabadi India lengak na miyam da chapchaba paukum pigadabani haiki loinuna tongan-tongan mafam singda famkiba wakat mifam aduda CM resign tauba yaningde amadi khul ngakpa faba yaroi haibana chingba thaba play card kaya su paiduna khongjang adu changsinki. Malemngabgi Mihatpa chenaba pung 12 gi manungda puthoktrabadi asiba hakchang laukiroi JSC. Imphal East ki Moirang Kampu awang leikaida leiba Laistram Malemngabgi Swift car da lakpa sakhangdaba singna nongmaina kaptuna hatlambagi thaudokta chenaba miyoi sing pung 12 gi manungda puthokta tarabadi asiba hakchang laukiroi. Karigumba misi asigi langla langjing puthoktuna JSC amadi leibak miyamda khanghandrabadi makha taba warep kaya lauduna akanba khongjang changsingani haina misi asiga mari leinna semkiba JSC gi maikaidagi fongdorakli. Wafam asi ngasi JSC na Tinsit Road leibak Khewa Ahallupki thongda Tinsit Road ki mafam singda leiriba club amadi Maira Paibi lip singna chathakiba wakat khongjang amaga mari leinana JSC ki convener Moirang Them Surkumar Maitina fongdokkibani. Surkumar na makhata na fongdokkibada haujik leiriba leibaki irang asida Tinsit Road tat leiriba Maira Paibi amadi club kaya na matam-matamgi angama mateng pangduna lakli. Aikhoigi damak ngakpinaba leiriba miyoi sing adubu micham miyamna onsilaklaga nong may kaplaklaba mi hatpana chingba tawraklabadi aikhoigi yeknaba si kanano chahi nauriba angang asibu hatliba si karigino kari maramgi hatlibano mi amabu sanga hatpagumna hekta hatpa yabra mara leirabasu imung manung club Maira Paibi leikaigi authority da haibiramba yai haiki amaromda misi asiga mari leinna police na pung 12 gi manungda chenariba miyoi sing phadaba tarabadi asiba hakchang laukiroi karigumba misi asigi langla langjing puthoktuna JSC amadi lekai miyamda khanghandrabadi akanba khongjang yauna makha taba khongjang changsinaba warep laurakpa yai haiki. Center na Manipur miyambu usittabagi thawongni ibobi. Lamdamasigi miyamgi isu kaya khanagadaba assembly session pangthokadaba nongmakhak watliba Chief Minister bu Delhi da kauraba matung nongalaga Imphal da hek thunglabaga resign tawhanba haibasi yamna usittabagi thawongni haina former Chief Minister Okram Ibobi na fongdokre. Kariguma matang yadraba fawba state asida suspend animation lehenfam thokte matam yamna leiba maramna ahingda fawba anawba luchingba khanduna Chief Minister oina wasak hanba yai. Constitutional crisis leiba sunataba state asida constitutional crisis lehenduna Manipur miyambu ot naigadaba President rules thamlaklabadi Manipur miyamna khangba wagadaba mali amadi center na state asida yengba mityeng asi khangba yamna wai asuk yamna usit thaw oidaba thawong ulakliba asidi sikhibana hena fai haiba wafam thamki. KCP PWG gi lanmi nipan khutlaya konana fagat pagaloina na makhoina fajinuna thamnamba miyoy ama kanba ngamkhre. Security forces na sathakiba operation da cell gi demand galoina na KCP PWG gi lanmi singna fajinuna thamlambani haiba miyoy ama tekta kaidana kanba ngamkhiba galoina na miyoy adupu fabada chenabani haiba KCP PWG gi lanmi nipan khutlaya konana fagatle hairi. Police ki paw amana hai akaknaba pawgi likhun ama fangbadagi Imphal West ki area da chathakiba operation aduda KCP PWG gi miyoy nipan khutlaya konana fagatle hairi fagatlaba khulai sing adudi ghatak rifle ama maru tara yawba magazine ani point 12 gi pistol ama maru taruk yawba magazine ama mobile handset taraga humdoi samurai thang ama car ani recover tawre hairi aduga makhoi